Hi mayam, ahamadaigi video yengbasim viewers mayam ko dimitaina khormjari. Mayam ngasi kari mathen chadeno mayam da hajarake mayam segalai jare hawai thongbani ko mosuri thongba mayam sega mosuri ga dugagi olkobi ga hapa thongbani dugai segalai jare baja alu ga dugagi akoi tesi gi mana bajani mayam dugai segalai jare sinju cobi sinju ni dugai se laujare lebu ga dugai thabi ga laujare mayam dugai se pudina chama laujare khara dugai se sing ni mayam asini masi then mayam ngasi asini cha doi se ngasi yam cha basu krai ngasa cha basu nong phadok hawai cha basu yam hawbani ngai mayam adu ngasi hawai oina tawjare adu mayam cha ba hujarage cha ba hudingai mamang da lai gyana oina thajarage mayam complain lai ge krai cha ka thadrabo haina to mayam hana lai gi cha thagbi ge mayam nungsi comment piro mayam video se yengaga mayam video yengdana comment pirak se mayam yame aina khanguna mayam haibodi khangde video yengbiraga video maram do khangaga khara comment do phaba comment piro mayam adu mayam chaba hujarage mayam olkobi hawai thongba se nong phadok hawai sa khuao mani keno lebu se mai thokpa wale
Singju Singju khwau di hai kana dare mayam Itu mayam chama so lojare matang sa video se loisala ge itu video se ngame mayam nungai ram di like comment share toromo dugano we channel la we channel subscribe toromo subscribe to matam da mayam bell icon no view adu di mayam matang da kom next video da mayam na kom notification phangmai da maktani adu di mayam next video mayam kom phangna si ngasi da makta mayam bye bye